ꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯊꯧꯅꯥꯎꯖꯝ ꯂꯛꯁꯃꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯌꯥꯝ ꯉꯜꯂꯤꯉꯩꯒꯤ ꯋꯥꯔꯤꯅꯤ꯫ ꯁꯅꯥꯍꯜ ꯑꯃꯗꯤ ꯊꯣꯏꯕꯤ ꯈꯨꯟꯗꯨꯒꯤ ꯁꯤꯗꯥꯏꯒꯤ ꯌꯨꯝꯖꯥꯎ ꯑꯃꯗ ꯃꯈꯣꯏ ꯑꯅꯤ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯁꯅꯥꯍꯜꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯄꯥ ꯑꯅꯤꯃꯛ ꯂꯩꯈꯤꯗ꯭ꯔꯦ꯫ ꯂꯩꯀꯥꯏꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕꯤꯔꯝꯃꯤ꯫ ꯃꯕꯥꯅꯤꯒꯤ ꯀꯥꯏꯖꯗꯕ ꯃꯇꯧꯗ ꯁꯅꯥꯍꯜ ꯅꯣꯡꯃꯒꯤ ꯑꯐꯪꯕ ꯊꯕꯛ ꯁꯨꯗꯨꯅ ꯐꯪꯂꯛꯄ ꯁꯦꯜ ꯑꯗꯨꯅ ꯏꯃꯨꯡ ꯄꯨꯅꯔꯝꯃꯤ꯫ ꯊꯣꯏꯕꯤꯅ, "ꯇꯥꯕ꯭ꯔꯣ, ꯉꯁꯤꯗꯤ ꯆꯦꯡꯁꯨ ꯂꯩꯇꯦ, ꯀꯃꯥꯏꯅ ꯇꯧꯅꯤ? ꯅꯪ ꯑꯩꯕꯨ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯨ, ꯑꯩ ꯂꯩꯔꯛꯑꯒꯦ." "ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯅꯣ ꯂꯩꯔꯛꯇꯧꯔꯤꯕꯁꯤꯕꯣ?" "ꯑꯩꯒꯤ ꯊꯣꯛꯄ ꯇꯧꯔꯛꯀꯦ, ꯆꯥꯛ ꯃꯩ ꯊꯥꯒꯠꯂꯝꯃꯨꯀꯣ." ꯍꯥꯏꯔꯝꯂꯒ ꯁꯅꯥꯍꯜ ꯌꯨꯝꯖꯥꯎꯒꯤ ꯊꯣꯡꯗꯣ ꯍꯥꯡꯂꯒ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯁꯅꯥꯍꯜ ꯃꯥꯒꯤ ꯂꯨꯅ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ "ꯏꯇꯥꯎ, ꯏꯇꯥꯎ, ꯇꯥꯕ꯭ꯔꯣ? ꯏꯇꯥꯎ ꯐꯩꯔꯦꯟꯕꯨ ꯂꯩꯇꯕ꯭ꯔꯣ?" ꯐꯩꯔꯦꯟ ꯇꯥꯔꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ "ꯏꯇꯥꯎ, ꯎꯗꯕ ꯀꯨꯏꯔꯦꯗ, ꯆꯪꯉꯛꯑꯣ." "ꯀꯩ ꯂꯩꯒꯦ, ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯄ꯭ꯔꯣ?" "ꯏꯇꯥꯎ, ꯑꯁ꯭ꯋꯥꯏ ꯐꯥꯎꯗ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯧꯁꯤ, ꯅꯣꯏ ꯊꯔꯣꯁꯤ ꯂꯩꯕꯁꯤꯗ." ꯍꯥꯏꯔꯒ ꯏꯀꯥꯏꯔꯞ ꯇꯧꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ꯫ "ꯂꯥꯛꯑꯣ ꯏꯇꯥꯎ." ꯍꯥꯏꯔꯒ ꯁꯨꯃꯥꯡꯒꯤ ꯃꯇꯥꯏꯗ ꯋꯥꯔꯤ ꯁꯥꯟꯅꯃꯤꯟꯅꯔꯝꯃꯤ꯫ "ꯏꯇꯥꯎ, ꯑꯩꯕꯨ ꯍꯥꯏꯒꯗꯕ ꯏꯀꯥꯏ. ꯉꯁꯤ ꯑꯩꯗꯨ ꯊꯕꯛ ꯆꯠꯂꯨꯕꯅꯤ, ꯑꯗꯨꯗ ꯈꯨꯠꯁꯨꯃꯟ ꯄꯤꯔꯛꯇ꯭ꯔꯤ. ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯄꯤꯔꯛꯀꯅꯤ. ꯑꯩ ꯑꯃꯨꯛ ꯁꯣꯏꯗꯅ ꯁꯤꯡꯂꯛꯀꯦ." "ꯀꯔꯤꯅꯣ ꯏꯇꯥꯎ, ꯍꯥꯏꯒꯗꯕ ꯋꯥꯗꯤ ꯍꯥꯏꯗꯦ, ꯇꯧꯔꯤꯁꯤꯕꯨ ꯀꯩꯅꯣ? ꯁꯤꯡꯉꯛꯄ ꯁꯤꯡꯉꯛꯇꯕꯒꯤ ꯋꯥ ꯍꯟꯅ ꯇꯧꯏꯗꯨꯕꯣ?" "ꯏꯇꯥꯎ, ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯅꯅꯕ ꯆꯦꯡ ꯆꯔꯥ ꯑꯃꯇ ꯂꯩꯍꯧꯗꯦ. ꯊꯕꯛ ꯍꯜꯂꯛꯄꯗ ꯆꯦꯡꯐꯨꯗ ꯆꯦꯡ ꯃꯔꯨ ꯑꯃꯇ ꯂꯩꯇꯦ ꯍꯥꯏꯗꯅ ꯊꯣꯏꯕꯤꯗꯣ ꯑꯩ ꯍꯜꯂꯛꯄ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ." "ꯏꯁ ꯏꯇꯥꯎ, ꯑꯗꯨꯒꯤꯕꯨ ꯂꯥꯛꯑꯣ, ꯁꯤ ꯄꯨꯈꯣ, ꯆꯦꯡꯗ ꯅꯠꯇꯦ, ꯏꯟꯁꯥꯡꯁꯨ ꯄꯨꯈꯣ. ꯑꯩꯅ ꯉꯁꯥꯏ ꯉꯥ ꯊꯣꯡꯅꯤ ꯂꯩꯔꯛꯄꯅꯤ. ꯅꯪ ꯑꯃ ꯊꯣꯡꯂꯒ ꯆꯥꯔꯨ. ꯑꯩ ꯄꯨꯊꯣꯔꯛꯀꯦꯀꯣ, ꯅꯪ ꯂꯩꯔꯝꯃꯨ." ꯍꯥꯏꯔꯝꯂꯒ ꯐꯩꯔꯦꯟ ꯌꯨꯝꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ "ꯑꯩ ꯇꯥꯕ꯭ꯔꯥ ꯅꯪꯕꯣ? ꯈꯥꯎ ꯑꯃꯗ ꯆꯦꯡ ꯈꯔꯒ ꯑꯩꯅ ꯉꯁꯥꯏ ꯂꯩꯔꯛꯄ ꯉꯥꯗꯣ ꯑꯃꯒ ꯍꯥꯞꯄꯨ." ꯊꯣꯏꯅꯨ ꯏꯉꯛ ꯉꯛꯅ ꯌꯦꯡꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯀꯩꯗꯧꯕꯤꯔꯒꯦ? ꯀꯅꯥꯗ ꯄꯤꯒꯦ ꯍꯥꯏꯔꯤꯕꯅꯣ?" "ꯑꯩ ꯀꯣꯟꯅ ꯍꯥꯏꯔꯒꯦ, ꯍꯧꯖꯤꯛ ꯃꯇꯥꯡ ꯆꯥꯗꯦ." ꯐꯩꯔꯦꯟ ꯄꯣꯠꯇꯨ ꯄꯨꯊꯣꯔꯛꯇꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ "ꯏꯇꯥꯎ, ꯁꯦ ꯀꯔꯤꯝ ꯈꯜꯂꯨ, ꯑꯩ ꯂꯩꯔꯤꯁꯤꯗꯤ. ꯅꯪꯒꯤ ꯋꯥꯔꯕ ꯀꯥꯟꯗ ꯅꯪꯒꯤ ꯅꯇꯥꯎ ꯑꯩ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯅꯪ ꯀꯥꯎꯒꯅꯨꯀꯣ. ꯑꯩꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯤ." ꯑꯁꯨꯝꯅ ꯆꯦꯡ ꯑꯃꯗꯤ ꯉꯥꯗꯨ ꯄꯨꯔꯒ ꯌꯨꯝꯗ ꯁꯅꯥꯍꯜ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯀꯨꯟꯖꯣꯅ ꯃꯈꯣꯏ ꯏꯪꯈꯣꯜꯗ ꯁꯟ ꯆꯪꯉꯦ ꯍꯥꯏꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯜꯂꯝꯃꯤ꯫ "ꯍꯩꯅ ꯀꯣꯕꯤ ꯈꯔ ꯊꯥꯕꯁꯤ ꯂꯣꯏꯅ ꯆꯥꯊꯣꯛꯇꯅ ꯂꯣꯏꯔꯦꯗꯅ. ꯁꯤꯗꯤ ꯀꯅꯥꯒꯤ ꯁꯟꯅꯣꯅꯦ ꯃꯁꯤꯕꯣ? ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥ ꯇꯣꯝꯄꯣꯛꯇꯨꯕꯨ ꯍꯧꯒꯠꯇ꯭ꯔꯤꯕ ꯖꯥꯠꯂꯕ? ꯃꯁꯤꯗ ꯍꯥꯟꯅ ꯐꯨꯊꯔꯒ ꯂꯣꯏꯔꯦꯗ." ꯍꯥꯏꯔꯒ ꯏꯃꯨꯡ ꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ "ꯍꯣ ꯏꯄꯥꯒꯤ ꯇꯣꯝꯄꯣꯛ, ꯅꯪꯕꯨ ꯄꯨꯝꯂꯕ꯭ꯔꯣ? ꯏꯪꯈꯣꯜꯁꯤ ꯁꯟ ꯆꯪꯂꯒ ꯀꯣꯕꯤ ꯂꯣꯏꯅ ꯆꯥꯊꯣꯛꯇꯨꯅ ꯇꯧꯔꯤꯕꯁꯤ ꯅꯪ ꯎꯗꯕ꯭ꯔꯣ? ꯅꯣꯡꯁꯤ ꯉꯥꯟꯕꯗꯤ ꯐꯅ ꯃꯀꯨꯏ. ꯑꯩꯅ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯗ ꯌꯨꯝꯁꯦ ꯃꯤ ꯂꯩꯇꯕꯒꯨꯝ ꯌꯦꯡꯁꯤꯟꯕꯤꯅꯕ ꯀꯅꯥꯝꯇ ꯍꯦꯛ ꯂꯩꯇꯦꯗꯀꯣ. ꯃꯃꯥ ꯅꯪꯅ ꯉꯟꯇꯥ ꯁꯤꯗꯣꯛꯈꯤꯗꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ? ꯅꯆꯥ ꯅꯨꯄꯥ ꯑꯉꯥꯎꯕꯁꯤꯒ ꯑꯩꯕꯨ ꯀꯔꯝ ꯍꯥꯏꯅ ꯂꯩꯃꯤꯟꯅꯧ ꯍꯥꯏꯕꯅꯣꯅꯦ?" ꯀꯨꯟꯖꯣꯗꯣ ꯁꯥꯎꯅꯤꯡꯕꯗꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯇꯧꯅꯦ ꯑꯁꯨꯝ ꯃꯈꯥ ꯁꯝꯊꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯐꯃꯨꯡꯗ ꯇꯥꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ ꯃꯆꯥꯅꯨꯄꯥ ꯇꯣꯝꯄꯣꯛ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ "ꯀꯔꯤꯅꯣ ꯄꯥꯕ? ꯌꯥꯎꯔꯛꯄꯒ ꯂꯥꯎꯕꯒ ꯈꯣꯡꯕꯒ? ꯍꯩ ꯑꯉꯥꯎꯕ, ꯅꯪ ꯄꯣꯛꯂꯨꯕꯗꯒꯤ ꯏꯄꯥ ꯑꯁꯤ ꯂꯣꯏꯔꯕꯅꯤꯅꯦ. ꯌꯦꯡꯉꯨ, ꯑꯩꯅ ꯀꯣꯕꯤ ꯈꯔ ꯊꯥꯕꯁꯤ ꯁꯟꯅ ꯂꯣꯏꯅ ꯆꯥꯊꯣꯛꯇꯨꯅ ꯇꯧꯔꯤꯕꯁꯤ. ꯃꯁꯤ ꯅꯪꯅ ꯈꯔ ꯉꯟꯅ ꯍꯧꯒꯠꯂꯒ ꯌꯦꯡꯁꯤꯜꯂꯕꯗꯤ ꯑꯁꯨꯃꯥꯏꯅ ꯇꯧꯒꯗ꯭ꯔꯥ ꯍꯥꯏꯕꯅꯤ. ꯀꯣꯕꯤ ꯑꯃꯅꯤ ꯆꯥꯕꯒꯤ ꯑꯣꯏꯔꯦ ꯄꯥꯕꯅ ꯌꯨꯝ ꯃꯩ ꯆꯥꯛꯄꯗꯧꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯕꯁꯦ. ꯅꯠꯇꯦ, ꯅꯪ ꯆꯩ ꯆꯥꯅꯤꯡꯕ꯭ꯔꯥ? ꯑꯩꯒꯤ ꯃꯁꯤꯡ ꯑꯔꯥꯡꯕꯤꯗ ꯍꯧꯔꯛꯂꯕꯗꯤ ꯅꯪ ꯆꯩ ꯁꯣꯏꯗꯅ ꯆꯥꯔꯅꯤꯗꯣ. ꯁꯝꯕꯜ ꯁꯌꯥꯁꯦ ꯍꯧꯖꯤꯛ ꯂꯣꯏꯅ ꯁꯦꯝꯖꯤꯟꯒꯗꯕꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯆꯥꯛ ꯑꯝꯇ ꯄꯤꯖꯔꯣꯏ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯨꯟꯖꯣ ꯁꯥꯎꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯁꯅꯥꯍꯜꯅ, "ꯇꯥꯔꯤꯕ꯭ꯔꯥ ꯅꯪꯕꯣ?" "ꯇꯥꯔꯦ, ꯀꯔꯤ ꯍꯥꯏꯒꯦ?" "ꯌꯦꯡꯉꯣ, ꯑꯩ ꯅꯪꯉꯣꯟꯗ ꯋꯥ ꯈꯔ ꯍꯥꯏꯒꯦ, ꯃꯨꯟꯅ ꯇꯥꯎ. ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯈꯪꯍꯧꯗꯕ ꯈꯜꯂꯨꯗꯕ ꯉꯥꯛꯇꯅ ꯄꯤꯛ ꯊꯟꯕꯅꯤ. ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯁꯨꯛ ꯅꯨꯡꯁꯤꯕꯤ ꯅꯪꯁꯦ ꯀꯥꯏꯅꯒꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯍꯥꯟꯅ ꯇꯥꯏꯕꯪꯄꯥꯜꯁꯦ ꯊꯥꯗꯣꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ ꯍꯥꯏꯗꯅ." ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯣꯏꯕꯤꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ? ꯍꯩꯗꯦ. ꯂꯨꯍꯣꯡꯂꯛꯄ ꯐꯥꯎ ꯀꯨꯏꯗ꯭ꯔꯤ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ, ꯑꯩ ꯅꯨꯡꯉꯥꯏꯇꯦ." ꯃꯦꯝꯆꯥꯅ, "ꯁꯅꯥꯅꯨ ꯅꯪꯕꯨ ꯊꯣꯛꯂꯛꯎꯅꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃꯧ. ꯆꯥꯔꯝ ꯊꯛꯂꯝꯒ ꯈꯪꯗꯕꯅꯦ, ꯅꯃꯥ ꯏꯁꯤ ꯌꯥꯗ꯭ꯔꯦꯅꯦ." "ꯏꯃꯥ, ꯑꯩꯅ ꯊꯕꯛꯇꯨ ꯇꯧꯔꯨꯔꯅꯨ, ꯄꯣꯊꯥꯔꯒ ꯂꯩꯌꯨ ꯍꯥꯏꯗꯕ꯭ꯔꯣ? ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯄꯣꯊꯥꯔꯒ ꯂꯩꯌꯣꯅ ꯍꯥꯏꯕꯁꯦ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ." ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯁꯅꯥꯅꯨ ꯏꯁꯤꯡ ꯕꯥꯔꯇꯤꯟꯗꯨ ꯃꯃꯥꯗꯒꯤ ꯂꯧꯏ꯫
natomta sum hotnabado ima phamlaga yenglaga leiba ngamdene ho narabadine khrasu ko thawo angang masa ga sabik manai da ko ima nangse kari insang thongba tare yaipanga ngarangaina mangal tingambani aduga irolagi ma aduga imagi samput amaga taurage adoima ai kainom ta haike kaidawra hayuge ima maningi ina mathoibi hoigi imhanage ima maningi ina mathoibi hoigi imungse hana kamai tawramge hauzik yam waba mali nungsikhrabani isa sanahalase nahanwai mamana manama sing yolingai kaithel masa sida matung ko inaraga leiramibani ne hotnaba yam kanba ngangni adoima moi ine hoi kamai leikhidrino moi si atha pakhul amadagi honglakpani suhai nanga poktri adu matamda mapadi mana gyan tadringaida leikhidre hai mamadi moina luhonglamdaida leikhidabani yam nungsibani sanahalse inama thoibise maraiba onthokna thikhreda aduni bem yengu luhongba phau kuiji sak charani sana hotnabada matai manau kayam kanna no hotnaribase nungai ba haibado isor sinasu nungai ba maphamdana pangnungda nungai hali awaba maphamdana pangwade wahali tawribase warida matamse ayau khre tawrise sak to siluro ima sak charake ehak pothage ko sanano maman hairakpadagi chakhumlomda chak thongba sangkhirami sajibu thagi angauba nungsitna maikai sinba thungna humlari satpa makum matha yorokpagi oira male kusum lei kombireisu pugain lei sat tamlari potpham phambi khai ngasidi mikup amata makhut hangdi sajibugi nongma panbagi laining thau leimarenda athen pot katnabagi damak kaithel mina krikrik sawi kana amana hai yongsak sibu asuk tangbro arang nahan ta ngairi honghobado amana muk hai thabisi ama hapa o pot asuk yam lawbabu amani di hapa mayai nangsu miyoi bagi masin bu kanana menba ngambado mathangi numitni nonga lakpa amam angan sinarakpadagi suklep leptana hotnai sanhal amadi thoibi thongalda sak thadoknaba kanna sem sari asomdana kamdauri kunjo amadi masanupa tumpokka kanna mare yetnarami migidi thongal khuding sak loina thanaramani pungsi 12 tasiliene tumpok nangbo kashu thengba natrida paba nangbo nganna tharaga laina logani haibe hekta leibuna tip hey pinkhet laikhet kanuko numit chap yungkhalaklaba kanda lai sak thaba yaba nate noigi hausikan ya ngang singse othok na ngang na bawakre nangna hotnari basidi masa yung angan badagi paba nang suuri banatro nupi yaudana tawgani haibesu nate nasa sinupani ni itomtani hotnari basi yare yare ngangdana leiranuko nga thongbado loisilo ipa lahi uge sak thanana haidana thongalomda lahekpa thokhirami nasidi thabaksu chalaroi ingkhol masetse insang khara thajinsi saksang sisu khara semjingi nonglei nungsit laklabadi soidanu hungre khara semjindrabadi yarui tawisi mangda ima toina ui aiba yumda nongmata pubi masangam jaga magi manakta anaba hangba lakti haidana aibu warona kaplami sanahalsu wadu tabada yamna nungaizade adubu makuta sil yamna thokpa natabanina nongmata thoibisu mapamda thum ahau puraga chathanba ngamde tapna sanahalna hairaklammi imabo naramnoida masa adum yangbadu adubu ngasi chatpadi pharak tarani aigi thabakki sel sisu nong nini leiraga piragena hairi ta sawbalna ngasi natrabasu yai nong nini sida chatlusi hoida aina phanaba tawrage handakti imagi phi amasu leibigisi pirol amata thonba ngamde hek luhonglakpadagi nong nini sida chalasi thabakki seldo hek pirakpaga aigisu inimim sadagi phanek yolubagi sel khra lehobani adu lawselurage masanupi pokpa mama mapa oiba singdi sigi saina se khanglamgadra mathanta hangjei subadani aigi sanupi dubo karamna leli bisano hek luhongkhibadagi nongmata yumsida sulakhidre kari sari kari thakpibano haibasu nongmata aina hangbirude isa si kallabadi chatluge khanmani mamau nupi kebina manimbu sak sana bahaidana kada kauba sanglaklammi ima chak loiri sakra sa thoknaba tausi ima bu chak saningdreda ima chak tu sadrabadi
ꯍꯛꯆꯥꯡꯗꯣ ꯍꯦꯟꯅ ꯁꯣꯛꯆꯤꯜꯂꯅꯤ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯊꯣꯏꯕꯤꯗꯣ ꯂꯥꯛꯀꯦ ꯍꯥꯏꯔꯛꯄꯅꯤ ꯏꯅꯝꯃ ꯄꯤꯁꯛꯇ ꯄꯥꯎ ꯆꯦꯜꯂꯛꯏ ꯍꯥ ꯑꯩꯒꯤ ꯏꯆꯥ ꯊꯣꯏꯕꯤꯕꯣ ꯂꯥꯛꯀꯅꯤ ꯍꯥꯏꯌꯦꯕ ꯍꯣꯏ ꯏꯃꯥ ꯏꯁꯥꯗ ꯁꯣꯜꯂꯕꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯌꯦꯡ ꯊꯣꯏꯕꯤ ꯂꯥꯛꯄꯗꯁꯨ ꯅꯨꯡꯉꯥꯏꯔꯔꯣꯏ ꯑꯗꯨꯅ ꯏꯃꯥ ꯆꯥꯛ ꯈꯔ ꯆꯥꯊꯣꯛꯄꯤꯔꯨ ꯂꯥꯛꯑꯣ ꯍꯣꯏ ꯍꯣꯏ ꯏꯃꯥ ꯂꯥꯛꯑꯒꯦ ꯀꯨꯟꯖꯣ ꯃꯆꯥꯅꯨꯄꯥ ꯇꯣꯝꯄꯣꯛꯄꯨ ꯀꯧꯁꯤꯜꯂꯒ ꯃꯃꯧ ꯊꯤꯅꯕ ꯀꯟꯅ ꯍꯥꯏꯔꯝꯃꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯣꯅꯦ ꯏꯄꯥꯁꯤ ꯆꯥꯛ ꯊꯣꯡꯃꯟꯗꯅ ꯆꯥꯛꯈꯨꯝ ꯃꯅꯝ ꯅꯝꯃꯦꯅꯦ ꯇꯥꯅꯤꯡꯗꯦꯗ ꯄꯥꯕꯅ ꯑꯗꯨꯝ ꯊꯣꯡꯕꯒꯤ ꯃꯑꯣꯡꯗ ꯅꯨꯄꯤꯒ ꯊꯤꯕ ꯉꯝꯈꯤꯔꯣꯏ ꯀꯥꯏꯗꯒꯤ ꯅꯨꯄꯤꯒꯤ ꯋꯥꯈꯜꯒ ꯆꯪꯗꯦꯕ ꯑꯩ ꯑꯗꯨꯅꯗꯤ ꯏꯄꯥꯅ ꯊꯣꯡꯕ ꯍꯥꯎꯇꯕ ꯁꯧꯒ꯭ꯔꯤꯗꯣ ꯑꯗꯨꯝ ꯆꯥꯕ ꯇꯥꯕ ꯅꯪ ꯃꯤ ꯑꯣꯏꯔꯣꯏꯀꯣ ꯏꯄꯥꯅ ꯍꯥꯏꯁꯤꯅꯤ ꯑꯩꯗꯤ ꯏꯃꯧ ꯍꯥꯏꯔꯨꯔꯅꯤ ꯀꯥꯏꯗꯤ ꯅꯨꯄꯤꯅꯣ ꯄꯥꯕ ꯀꯅꯥꯏ ꯃꯆꯥꯅꯣ ꯑꯩ ꯉꯝꯃꯣꯏꯀꯣ ꯑꯩꯕꯨ ꯅꯨꯄꯤ ꯌꯥꯝꯅ ꯊꯤꯍꯟꯅꯤꯡꯉꯒꯅ ꯄꯥꯕ ꯑꯣꯏꯅ ꯊꯤꯔꯣ ꯏꯃꯥꯇꯣꯟ ꯑꯃ ꯑꯗꯨꯅ ꯐꯔꯅꯤꯕ ꯑꯩꯁꯨ ꯏꯈꯨꯠꯇ ꯍꯥꯝꯃꯒ ꯅꯨꯡꯉꯥꯏꯅ ꯆꯥꯅꯕ ꯍꯩ ꯃꯆꯣꯡ ꯄꯥꯠ ꯅꯥꯏꯗꯕ ꯅꯪꯅ ꯉꯝꯕ꯭ꯔꯥ ꯑꯩꯅ ꯉꯝꯕ꯭ꯔꯥ ꯌꯦꯡꯅ ꯇꯥꯔꯦꯗꯅ ꯄꯥꯕ ꯀꯔꯟ ꯇꯧꯅꯨꯀꯣ ꯀꯥꯏꯗꯒꯤ ꯅꯨꯄꯤꯅꯣ ꯍꯌꯦꯡꯅꯦ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯅꯕꯗꯤ ꯇꯧꯕꯤꯅꯨꯀꯣ ꯑꯗꯨꯒꯤꯕꯨꯗꯤ ꯏꯄꯥꯅ ꯈꯪꯅ ꯇꯧꯔꯛꯀꯅꯤꯗ ꯑꯋꯥꯡꯒꯤ ꯃꯦꯝꯆꯥꯒꯤ ꯃꯆꯥꯅꯨꯄꯤ ꯁꯅꯥꯅꯨꯗꯨꯅꯤ ꯏꯃꯨꯡ ꯀꯣꯏꯕꯒꯅꯦ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯕ ꯃꯁꯛꯁꯨ ꯑꯗꯨꯝ ꯐꯖꯩ ꯁꯨꯡ ꯐꯤꯔꯥꯜ ꯆꯥꯔꯗꯅ ꯏꯄꯥꯗꯤ ꯏꯃꯧ ꯑꯣꯏꯕꯗꯅꯦ ꯃꯇꯤꯛ ꯆꯥꯒꯗꯕ ꯃꯥꯜꯂꯤ ꯕꯥꯕꯥ ꯑꯩꯅ ꯊꯕꯛ ꯑꯃ ꯏꯪꯈꯥꯡ ꯑꯃ ꯇꯧꯕꯁꯨ ꯅꯠꯇꯦ ꯍꯌꯦꯡ ꯃꯤꯒꯤ ꯏꯃꯨꯡꯗꯨꯅ ꯋꯥ ꯉꯥꯡꯂꯛꯀꯅꯤꯗ ꯏꯀꯥꯏꯌꯦꯕ ꯑꯩ ꯍꯦ ꯏꯆꯥꯒꯤꯕꯨ ꯀꯔꯤ ꯋꯥꯠꯄꯒꯦ ꯏꯄꯥꯒꯤ ꯂꯩꯔꯤꯕ ꯂꯧ ꯏꯪꯈꯣꯜ ꯃꯌꯥꯝꯁꯤ ꯏꯆꯥꯒꯤ ꯉꯥꯛꯇꯅꯤꯅꯦ ꯈꯪꯗꯦ ꯑꯩꯗꯤ ꯏꯃꯧ ꯍꯥꯏꯕ ꯆꯠꯂꯗꯕꯅꯤꯀꯣ ꯆꯠꯂꯕꯅꯤ ꯍꯥꯏꯔꯝꯂꯒ ꯌꯥꯝꯅ ꯍꯔꯥꯎꯅ ꯀꯨꯟꯖꯣ ꯆꯠꯈꯤꯔꯝꯃꯤ ꯁꯅꯥꯅꯨ ꯃꯥꯡꯒꯣꯜ ꯗꯥꯔꯤꯗ ꯐꯝꯂꯒ ꯋꯥꯈꯜ ꯑꯃꯗ ꯃꯪꯗꯨꯅ ꯂꯩꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯀꯨꯟꯖꯣꯅ ꯃꯈꯣꯏꯒꯤ ꯌꯨꯝꯂꯣꯝꯗ ꯂꯥꯛꯄ ꯎꯔꯛꯂꯝꯃꯤ ꯀꯨꯟꯖꯣ ꯁꯅꯥꯅꯨꯕꯨ ꯎꯕ ꯃꯇꯝꯗꯗꯤ ꯃꯤꯠꯐꯝ ꯍꯣꯡꯈꯤꯗ꯭ꯔꯤ ꯑꯣꯟꯊꯣꯛꯅꯁꯨ ꯃꯨꯟꯅ ꯌꯦꯡꯂꯛꯂꯝꯃꯤ ꯁꯤꯕꯨ ꯃꯦꯝꯆꯥꯒꯤ ꯌꯨꯝ ꯅꯠꯇꯕ꯭ꯔꯅꯦ ꯀꯨꯟꯖꯣ ꯈꯪꯅ ꯈꯪꯅ ꯍꯪꯂꯤꯕꯅꯤ ꯁꯅꯥꯅꯨꯒꯤ ꯃꯇꯧ ꯌꯦꯡꯅꯤꯡꯗꯨꯅ ꯃꯥꯅꯤ ꯆꯪꯕꯤꯔꯛꯑꯣ ꯏꯄꯟ ꯃꯣꯔꯥꯁꯤꯗ ꯐꯝꯕꯤꯌꯨ ꯑꯩ ꯏꯃꯥ ꯀꯧꯊꯣꯛꯆꯔꯛꯀꯦ ꯍꯣꯏ ꯏꯕꯦꯝꯃ ꯁꯅꯥꯅꯨ ꯃꯃꯥꯕꯨ ꯀꯧꯔꯨꯅꯕ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯀꯨꯟꯖꯣ ꯃꯇꯣꯝꯇ ꯈꯟꯖꯔꯝꯃꯤ ꯑꯣꯟꯊꯣꯛꯅ ꯏꯪ ꯇꯞꯈ꯭ꯔꯦꯗ ꯑꯁꯤꯅ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤ ꯑꯣꯏꯔꯕꯗꯤ ꯑꯩ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯅꯤꯗ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯃꯦꯝꯆꯥꯁꯨ ꯇꯥꯟꯖꯥꯗꯨꯗ ꯊꯣꯛꯂꯛꯂꯝꯃꯤ ꯇꯥꯗ ꯑꯩꯕꯨ ꯃꯪꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦꯗ ꯏꯊꯥ ꯊꯥꯖꯗꯅ ꯂꯥꯛꯄꯕꯨ ꯀꯩ ꯂꯩꯒꯦ ꯇꯥꯗ ꯕꯦꯝꯃ ꯑꯩꯕꯨ ꯍꯦꯛꯇ ꯍꯥꯏꯔꯗ꯭ꯔꯅꯦ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯇꯥꯗ ꯅꯅꯝꯃꯗꯣ ꯂꯩꯔꯝꯃꯒꯗꯤ ꯃꯥ ꯊꯥꯔꯛꯄ ꯌꯥꯕꯅꯤꯗꯣ ꯑꯩ ꯀꯅꯥꯝꯇ ꯍꯧꯔꯛꯇ꯭ꯔꯦ ꯋꯥꯁꯤ ꯍꯥꯏꯅꯤꯡꯃꯟꯗꯅ ꯏꯇꯣꯝꯇ ꯑꯣꯏꯔꯕꯁꯨ ꯂꯥꯛꯂꯕꯅꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯁꯅꯥꯅꯨꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯇꯣꯝꯄꯣꯛꯀꯤ ꯏꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯅ ꯍꯥꯏꯕ ꯂꯥꯛꯂꯤꯕꯅꯤ ꯇꯥꯗ ꯋꯥꯐꯝꯁꯤꯕꯨ ꯕꯦꯝꯃ ꯅꯪ ꯇꯥꯗꯒꯤ ꯏꯃꯨꯡꯗꯤ ꯃꯤꯔꯣꯜꯁꯨ ꯌꯥꯝ ꯂꯩꯖꯕ ꯅꯠꯇꯦꯗꯣ ꯏꯕꯦꯝꯃꯅ ꯍꯦꯟꯅ ꯈꯪꯕꯤꯔꯤꯕꯗꯨ ꯃꯉꯥꯏ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯌꯥꯎꯗꯅ ꯏꯃꯨꯡ ꯀꯣꯏꯅꯤꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯏꯆꯥꯅꯨꯄꯥꯒꯤ ꯑꯩꯅ ꯍꯦꯛꯇ ꯍꯥꯏꯅꯔꯨꯔꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤ ꯏꯕꯦꯝꯃꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯏꯃꯧ ꯑꯣꯏꯖꯔꯒꯦꯗꯣ ꯃꯦꯝꯆꯥ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯇꯧꯏ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯇꯥꯗ ꯑꯩ ꯏꯆꯥꯅꯨꯄꯤꯒꯤ ꯋꯥ ꯑꯝꯇꯗꯤ ꯇꯥꯖꯈꯤꯒꯦ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯌꯥꯔꯦ ꯍꯥꯏꯕꯗꯣ ꯉꯝꯖꯈꯤꯔꯣꯏ ꯍꯣꯏ ꯑꯩꯒꯤꯗꯤ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦꯗꯣ ꯅꯃꯥꯅꯆꯥ ꯇꯥꯟꯅꯔꯒꯅꯦ ꯑꯃꯨꯛ ꯍꯥꯏꯔꯛꯎ ꯅꯪ ꯇꯥꯗꯗꯤ ꯊꯤꯟꯊꯅꯤꯡꯗ꯭ꯔꯦꯀꯣ ꯃꯦꯝꯆꯥ ꯍꯥꯏꯔꯝꯂꯒ ꯀꯨꯟꯖꯣ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ ꯅꯨꯃꯤꯠꯇꯨ ꯅꯣꯡ ꯊꯤꯠꯂꯤ ꯊꯤꯠꯂꯤ ꯆꯨꯔꯝꯃꯤ ꯁꯅꯥꯍꯜꯁꯨ ꯊꯕꯛ ꯃꯐꯝꯗꯒꯤ ꯄꯥꯛ ꯍꯜꯂꯛꯄ ꯌꯥꯗꯕꯒꯤ ꯉꯥꯏꯍꯥꯛ ꯅꯣꯡ ꯊꯨꯞꯇꯨꯅ ꯂꯩꯔꯨꯔꯦ ꯄꯨꯡꯁꯨ ꯐꯅꯌꯥꯝ ꯊꯦꯡꯖꯤꯟꯈ꯭ꯔꯦ ꯅꯍꯥꯟꯈꯩꯒ ꯍꯥꯏꯔꯨꯔꯕꯗꯤ ꯆꯥꯛ ꯆꯥꯕ ꯃꯇꯝ ꯌꯧꯔꯕꯅꯤ ꯊꯣꯏꯕꯤꯁꯨ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯦ ꯃꯁꯥ ꯅꯨꯡꯉꯥꯏꯇꯗꯨꯅ ꯂꯩꯕ ꯁꯅꯥꯍꯜ ꯅꯣꯡ ꯈꯔ ꯍꯥꯡꯕꯗꯒꯤ ꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯝꯃꯤ ꯊꯣꯏꯕꯤ ꯇꯥꯕ꯭ꯔꯥ ꯅꯪꯕꯣ ꯏꯃꯨꯡꯗꯨ ꯃꯤ ꯑꯇꯣꯞꯄ ꯂꯩꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯏ ꯈꯨꯝꯂꯛꯇꯦ ꯋꯥꯔꯤ ꯀꯟꯅ ꯁꯥꯟꯅꯕꯒꯨꯝꯁꯨ ꯇꯧꯔꯝꯃꯤ ꯁꯅꯥꯍꯜ ꯏꯃꯨꯡꯂꯣꯝꯗ ꯆꯪꯂꯛꯄꯗ ꯊꯣꯏꯕꯤꯗꯨ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯁꯥꯗꯨ ꯎꯕꯗ ꯁꯅꯥꯍꯜ ꯄꯥꯈꯠꯂꯤ ꯑꯗꯨꯕꯨ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯁꯅꯥꯅꯨ ꯂꯩꯕꯗꯨꯗ ꯇꯞꯅ ꯍꯪꯂꯛꯏ ꯁꯅꯥꯅꯨ ꯅꯪꯗꯤ ꯀꯃꯥꯏꯅ ꯑꯩꯗꯤ ꯀꯅꯥꯅꯣ ꯈꯜꯂꯨꯔꯦꯗꯅ ꯏꯆꯜꯁꯤ ꯃꯁꯛꯀ ꯈꯪꯂꯨꯗ꯭ꯔꯤ ꯗꯥꯁꯅꯥꯍꯜ ꯏꯅꯝꯃꯁꯦ ꯂꯨꯅꯗꯤ ꯇꯧꯕꯤ ꯍꯥꯏꯕꯕꯨ ꯏꯅꯝꯃꯒꯤ ꯑꯅꯥꯕ ꯑꯝꯇ ꯌꯦꯡꯊꯣꯛꯄꯤꯗ꯭ꯔꯕ꯭ꯔꯣ ꯏꯃꯥꯅ ꯑꯩ ꯅꯣꯏꯗꯒꯤ ꯃꯔꯣꯏ ꯍꯦꯎꯁꯣꯟꯅ ꯂꯥꯛꯑꯝꯗ꯭ꯔꯗꯤ ꯏꯅꯝꯃꯁꯤ ꯀꯩ ꯑꯣꯏꯔꯝꯅꯤ ꯁꯅꯥꯍꯜ ꯄꯥꯈꯠꯅ ꯊꯣꯏꯕꯤꯕꯨ ꯌꯦꯡꯉꯤ ꯑꯗꯨꯒ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯏꯅꯝꯃꯁꯦ ꯑꯩꯅ ꯂꯥꯛꯄꯩꯗꯨꯗ ꯃꯀꯣꯛ ꯉꯥꯎꯏ ꯍꯥꯏꯔꯝꯕꯗꯒꯤ ꯋꯥꯟꯊꯔꯛꯏꯅꯤ ꯒ꯭ꯌꯥꯟ ꯐꯅ ꯀꯨꯏꯅ ꯇꯥꯗꯕꯗꯒꯤ ꯏꯃꯥ ꯀꯧꯔꯒ ꯐꯃꯨꯡꯁꯤꯗ ꯊꯥꯡꯖꯤꯜꯂꯒ ꯏꯁꯤꯡ ꯊꯥꯗꯅ ꯇꯧꯕꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯏꯅꯤ ꯀꯩꯝ ꯇꯧꯗ꯭ꯔꯕ꯭ꯔꯣ ꯅꯪꯕꯣ
ꯍꯌꯦꯡꯅ ꯀꯔꯤꯅꯣ ꯑꯃꯥꯏꯕ ꯑꯃ ꯇꯧꯔꯒꯅꯦ ꯌꯦꯡꯊꯣꯛꯎꯁꯤ ꯇꯥꯖꯅꯍꯜ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ ꯑꯩꯅ ꯆꯥꯛꯀ ꯂꯣꯏꯅ ꯂꯣꯏꯔꯝꯂꯕꯅꯤ ꯍꯥꯎꯇ꯭ꯔꯁꯨ ꯏꯅꯝꯃꯒ ꯍꯥꯎꯅ ꯆꯥꯃꯤꯟꯅꯔꯣ ꯑꯩ ꯆꯠꯂꯒꯦ ꯏꯅꯝꯃꯁꯦ ꯉꯁꯥꯏꯗꯒꯤ ꯇꯥꯖꯅꯍꯜ ꯉꯥꯏꯔꯒ ꯂꯩꯔꯤꯅꯤ ꯆꯥꯛꯀ ꯆꯥꯎꯕ ꯌꯥꯗꯦ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦꯗꯣ ꯌꯦꯡꯉꯣ ꯏꯅꯝꯃ ꯑꯩ ꯆꯠꯂꯦꯀꯣ ꯍꯥꯏꯔꯝꯂꯒ ꯁꯅꯥꯅꯨꯁꯨ ꯆꯠꯈꯤꯔꯝꯃꯤ ꯇꯥꯕ꯭ꯔꯣ ꯅꯪꯕꯨ ꯅꯁꯥ ꯀꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯒꯦ ꯍꯌꯦꯡ ꯑꯩꯒꯅꯦ ꯑꯃꯥꯏꯕ ꯑꯃ ꯇꯧꯔꯒ ꯌꯦꯡꯊꯣꯛꯅꯕ ꯇꯧꯔꯁꯤꯁꯦ ꯅꯥꯕ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯔꯒ ꯃꯔꯥꯏꯕꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯔꯝꯃꯤ ꯊꯣꯏꯕꯤ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯗꯨꯅ ꯀꯞꯂꯛꯂꯝꯃꯤ ꯑꯩ ꯏꯁꯥ ꯅꯨꯡꯉꯥꯏꯍꯧꯗꯦ ꯈꯪꯅ ꯊꯦꯡꯅ ꯂꯩꯕ ꯅꯠꯇ꯭ꯔꯣ ꯌꯥꯔꯦ ꯑꯩ ꯏꯁꯥ ꯀꯩꯝ ꯇꯧꯗꯦ ꯅꯁꯥ ꯉꯝꯗ꯭ꯔꯐꯥꯎ ꯍꯦꯛ ꯅꯤꯡꯉꯥꯏ ꯇꯧꯏꯗꯀꯣ ꯊꯣꯏꯕꯤ ꯅꯪꯁꯦ ꯅꯣꯡ ꯀꯟꯅ ꯆꯨꯕꯗꯨꯗ ꯍꯜꯂꯛꯄ ꯌꯥꯗꯗꯅ ꯉꯥꯏꯍꯥꯛ ꯄꯟꯊꯔꯨꯔꯦ ꯌꯥꯔꯤꯁꯦ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ ꯑꯩ ꯆꯥꯛ ꯂꯧꯔꯨꯈꯤꯒꯦꯀꯣ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ ꯁꯅꯥꯅꯨꯁꯨ ꯇꯣꯝꯄꯣꯛꯀ ꯂꯨꯍꯣꯡꯈꯤꯔꯝꯃꯤ ꯀꯨꯟꯖꯣꯅ ꯏꯄꯥꯒꯤ ꯇꯣꯝꯄꯣꯛ ꯄꯥꯎ ꯅꯨꯡꯉꯥꯏꯕꯝ ꯂꯩꯔꯦꯅꯦꯍꯦ ꯅꯣꯏꯕꯨ ꯀꯗꯥꯏ ꯂꯩꯈ꯭ꯔꯒꯦ ꯀꯅꯥꯝꯇ ꯎꯗꯕꯁꯤꯕꯣ ꯕꯥꯕꯥ ꯃꯥꯗꯤ ꯂꯨꯍꯣꯡꯕ ꯑꯃ ꯆꯠꯀꯅꯤ ꯍꯥꯏꯗꯅ ꯂꯣꯏꯁꯤꯟꯍꯧꯔꯤꯌꯦ ꯂꯣꯏꯗꯧꯔꯦ ꯊꯣꯛꯂꯛꯑꯅꯤ ꯌꯦꯡꯉꯣꯏ ꯃꯧ ꯑꯋꯥꯡꯂꯝꯗ ꯉꯥꯌꯣꯛ ꯄꯨꯈ꯭ꯔꯤ ꯑꯃ ꯂꯩꯕꯗꯣ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯉꯥ ꯐꯥꯗꯣꯛꯄꯅꯤ ꯉꯥꯈꯩꯗꯣ ꯂꯣꯏꯅ ꯆꯥꯎꯔꯝꯂꯦ ꯃꯃꯥꯡꯗꯤ ꯉꯥꯗꯨ ꯂꯩꯕꯤꯅꯤꯡꯉꯥꯏ ꯂꯩꯇꯗꯅ ꯌꯥꯝ ꯋꯥꯅ ꯌꯥꯏꯊꯣꯛꯂꯒ ꯐꯥꯎ ꯌꯣꯟꯈꯤꯕꯅꯤ ꯉꯁꯤꯗꯤ ꯉꯥꯌꯣꯟꯕꯤ ꯃꯌꯥꯝ ꯂꯣꯏꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯑꯩꯅ ꯄꯨꯔꯛꯂꯤꯕꯁꯦ ꯑꯩꯅ ꯅꯝꯗꯅ ꯁꯤꯃꯇꯪꯗꯤ ꯑꯩ ꯄꯨꯔꯒꯦ ꯆꯥꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯤꯕꯅꯤ ꯍꯣꯔꯦꯟꯅꯦ ꯍꯥꯎꯅ ꯊꯣꯡꯉꯨꯀꯣ ꯍꯣꯏ ꯄꯥꯕ ꯅꯍꯥꯟꯗꯒꯤ ꯏꯄꯥꯅ ꯆꯦꯟꯗꯨꯅ ꯍꯣꯠꯅꯈꯤꯕꯗꯣ ꯃꯗꯨꯒꯤ ꯃꯍꯩꯅꯤ ꯉꯥꯌꯣꯟꯕꯤ ꯃꯌꯥꯝꯗꯨꯅꯁꯨ ꯃꯊꯪꯗꯒꯤꯗꯤ ꯑꯗꯨꯝ ꯂꯧꯕ ꯂꯥꯛꯀꯦ ꯍꯥꯏꯔꯝꯂꯤꯕꯅꯤꯅꯦ ꯃꯁꯤꯅꯤ ꯃꯤꯑꯣꯏꯕꯅ ꯍꯣꯠꯅꯔꯕꯗꯤ ꯉꯝꯗꯕ ꯂꯩꯇꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯑꯃꯅ ꯑꯃꯕꯨ ꯁꯤꯡꯊꯅꯔꯒ ꯂꯩꯅꯔꯦ ꯌꯦꯡꯉꯣꯏ ꯏꯄꯥꯗꯤ ꯀꯥꯎꯕꯨ ꯀꯥꯎꯏ ꯆꯥꯎꯕꯜꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯉꯁꯤ ꯂꯨꯍꯣꯡꯕꯒꯤ ꯅꯍꯥꯟ ꯆꯦꯄꯥꯎ ꯄꯤꯔꯝꯃꯅꯤ ꯇꯧꯔꯤꯁꯦ ꯏꯄꯥ ꯊꯦꯡꯈ꯭ꯔꯅꯤ ꯏꯄꯥ ꯑꯝꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦꯀꯣ ꯊꯣꯏꯕꯤꯁꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯥ ꯂꯦꯞꯈꯤꯔꯝꯃꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯗꯕ ꯌꯥꯗꯕꯅꯤꯅ ꯃꯇꯣꯝꯇ ꯑꯣꯏꯕꯅꯤꯅ ꯃꯥꯁꯨ ꯉꯝꯅꯕ ꯍꯣꯠꯅꯖꯔꯝꯃꯤ ꯁꯅꯥꯍꯜꯁꯨ ꯍꯤꯡꯗꯕ ꯌꯥꯗꯕꯅꯤꯅ ꯊꯕꯛ ꯁꯨꯕ ꯂꯦꯞꯇꯅ ꯆꯠꯂꯝꯃꯤ ꯇꯥꯕ꯭ꯔꯣ ꯅꯪꯒꯤ ꯍꯩ ꯔꯥ ꯈꯔ ꯂꯩꯔꯛꯄꯅꯤꯁꯦ ꯂꯧꯁꯤꯜꯂꯣ ꯊꯕꯛꯀꯤ ꯁꯦꯜꯁꯨ ꯉꯁꯤ ꯈꯔ ꯄꯤꯔꯛꯄꯅꯤ ꯍꯥꯟꯅꯒꯤ ꯂꯧꯗꯕꯗꯣ ꯑꯗꯨꯒꯤꯒ ꯄꯨꯂꯞ ꯄꯤꯔꯛꯏ ꯍꯟꯗꯛꯇꯤ ꯆꯦꯡ ꯈꯔꯁꯨ ꯋꯥꯠꯍꯧꯔꯁꯤ ꯍꯌꯦꯡ ꯅꯪꯒꯤꯁꯨ ꯑꯣꯏꯅꯕ ꯍꯥꯏꯔꯒ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠꯇꯨ ꯇꯞꯅ ꯄꯥꯏꯕꯤꯔꯛꯏ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯩꯔꯛꯂꯝꯃꯤ ꯊꯣꯏꯕꯤ ꯏꯆꯥꯁꯤ ꯅꯨꯄꯤ ꯑꯣꯏꯒꯗꯧ ꯃꯥꯜꯂꯤ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯗ ꯍꯌꯦꯡ ꯏꯆꯥꯁꯤꯅ ꯃꯪꯐꯥꯎꯅꯔꯕ ꯀꯥꯟꯗ ꯀꯩ ꯃꯤꯡ ꯀꯧꯁꯤꯒꯦ ꯃꯄꯥꯁꯤ ꯉꯁꯤꯗꯤ ꯃꯆꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯥꯜꯂꯤꯗ ꯍꯥꯏꯔꯒ ꯇꯞꯂꯞꯅ ꯅꯣꯛꯏ ꯑꯩꯗꯤ ꯑꯩꯒꯤ ꯏꯆꯥꯁꯦ ꯅꯨꯄꯤ ꯑꯣꯏꯔꯗꯤ ꯂꯥꯏꯖ ꯍꯥꯏꯅ ꯀꯧꯒꯦ ꯂꯥꯏꯖ ꯏꯁꯤꯡꯒꯨꯝ ꯇꯔꯨꯕꯤ ꯑꯃꯛꯄ ꯌꯥꯎꯗꯕꯤ ꯑꯣꯏꯅꯕ ꯑꯗꯣ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯍꯟꯗꯛꯇꯤ ꯃꯪꯍꯥꯒꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯊꯕꯛ ꯆꯠꯊꯣꯛꯄꯗ ꯈꯔ ꯌꯦꯡꯂꯒ ꯆꯠꯄꯤꯌꯨꯀꯣ ꯀꯔꯤꯝ ꯇꯧꯔꯣꯏꯗ ꯅꯪꯅ ꯅꯁꯥ ꯁꯣꯟꯖꯤꯜꯂꯛꯄꯁꯨ ꯇꯧꯔꯤꯅꯤ ꯏꯃꯥꯁꯨ ꯃꯪꯗ ꯇꯣꯏꯅ ꯎꯏ ꯌꯥꯔꯤ ꯍꯦꯟꯅ ꯈꯟꯖꯤꯜꯂꯅꯨ ꯅꯪ ꯋꯥꯕꯗꯤ ꯏꯆꯥꯁꯨ ꯌꯥꯎꯋꯦ ꯍꯥꯏꯕꯁꯦ ꯀꯥꯎꯒꯅꯨ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯕꯅꯤ ꯆꯥꯛ ꯆꯥꯊꯣꯛꯂꯒꯅꯦ ꯄꯣꯊꯥꯅꯕ ꯇꯧꯔꯁꯤ ꯂꯩꯀꯥꯏ ꯃꯤꯅ ꯍꯟꯗꯛꯇꯤ ꯍꯥꯏꯅꯩ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤ ꯀꯔꯤꯅꯣꯃ ꯊꯣꯛꯀꯗꯕ ꯃꯥꯜꯂꯤ ꯀ꯭ꯋꯥꯛꯅ ꯃꯔꯣꯜ ꯑꯃ ꯈꯣꯡꯂꯤꯕ ꯍꯨꯏꯅ ꯃꯔꯣꯜ ꯑꯃ ꯀꯞꯂꯤꯕ ꯍꯥꯏꯅ ꯍꯩ ꯁꯅꯥꯖꯥꯎꯕꯤ ꯂꯩꯀꯥꯏꯁꯤ ꯀꯩꯅꯣꯝ ꯊꯣꯛꯇꯧꯔꯤꯀꯣ ꯅꯍꯥꯟ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯂꯩꯃꯥꯡ ꯐꯝꯕꯗꯁꯨ ꯈꯨꯜ ꯂꯩꯀꯥꯏꯁꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜ ꯅꯪꯗꯧꯔꯤ ꯍꯥꯏꯅꯤ ꯅꯪꯕꯣ ꯑꯗꯨꯅꯤ ꯏꯅꯝꯃ ꯈꯪꯗ꯭ꯔꯦꯗ ꯀꯅꯥꯒꯤ ꯏꯃꯨꯡꯗꯕꯨ ꯑꯣꯏꯔꯤꯒꯕ ꯍꯩ ꯅꯣꯡꯁꯤꯁꯨ ꯆꯨꯔꯛꯀꯗꯧꯔꯕ꯭ꯔꯥ ꯈꯪꯗꯦ ꯄꯨꯡꯃꯝ ꯃꯝꯁꯤꯜꯂꯛꯏ ꯇꯧꯔꯤꯕꯁꯦ ꯌꯨꯝ ꯌꯧꯕ ꯅꯪꯍꯧꯗꯕ ꯇꯥꯔꯦꯅꯦ ꯑꯩꯕꯣ ꯑꯩ ꯆꯠꯂꯒꯦꯀꯣ ꯍꯥꯏꯔꯝꯂꯒ ꯄꯤꯁꯛꯁꯨ ꯃꯌꯨꯝ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ ꯊꯣꯏꯕꯤ ꯉꯁꯤꯗꯤ ꯃꯁꯥꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯂꯝꯗꯦ ꯁꯅꯥꯍꯜꯁꯨ ꯆꯠꯊꯣꯛꯈꯤꯔꯝꯃꯤ ꯃꯥ ꯊꯪꯅꯕ ꯃꯗꯣꯝꯆꯥ ꯃꯦꯝꯆꯥ ꯍꯣꯏꯗ ꯇꯞꯅ ꯆꯠꯇꯨꯅ ꯂꯥꯛꯂꯝꯃꯤ ꯌꯥꯝꯅ ꯇꯞꯅ ꯌꯥꯝ ꯋꯥꯅ ꯃꯦꯝꯆꯥꯕꯨ ꯀꯧꯔꯛꯂꯝꯃꯤ ꯏꯟꯗꯣꯝꯆꯥ ꯇꯥꯕ꯭ꯔꯣ ꯃꯦꯝꯆꯥꯁꯨ ꯏꯃꯨꯡꯗꯒꯤ ꯃꯤ ꯀꯧꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯊꯣꯔꯛꯂꯝꯃꯤ ꯍꯩꯃ ꯊꯣꯏꯕꯤꯌꯥ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯗꯤ ꯁꯨꯔꯤ ꯇꯥꯐꯝꯁꯤꯗ ꯍꯨꯃꯥꯡ ꯑꯅꯝꯕꯤꯒ ꯀꯥꯔꯦ ꯇꯧꯔꯤꯕꯁꯤ ꯑꯁꯨꯝꯅ ꯉꯥꯡꯅꯔꯝꯕꯗꯒꯤ ꯊꯣꯏꯕꯤꯗꯨ ꯒ꯭ꯌꯥꯟ ꯃꯥꯡꯈꯤꯔꯝꯃꯤ ꯃꯇꯝꯅ ꯀꯅꯥꯕꯨꯁꯨ ꯉꯥꯏꯕꯤꯗꯦ ꯑꯁꯨꯝꯅ ꯊꯥ ꯈꯔ ꯍꯧꯈ꯭ꯔꯦ ꯊꯣꯏꯕꯤꯁꯨ ꯃꯆꯥꯅꯨꯄꯤ ꯅꯨꯡꯁꯤꯕꯤ ꯑꯃ ꯐꯪꯖꯔꯝꯃꯤ ꯊꯣꯏꯕꯤ ꯑꯉꯥꯡꯁꯤ ꯌꯥꯝ ꯀꯞꯄꯤꯅꯤ ꯅꯪꯕꯣ ꯈꯨꯠꯇ ꯊꯥꯗꯣꯛꯄ ꯌꯥꯔꯗꯤ ꯑꯝꯇ ꯂꯥꯛꯑꯣ ꯍꯣ ꯇꯥꯔꯦ ꯊꯥꯎ ꯉꯧꯕꯒꯤ ꯊꯥꯗꯣꯛꯄ ꯌꯥꯗꯕꯒꯤꯅꯦ ꯀꯔꯤꯒꯤꯗꯨ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯄꯤꯅꯣ ꯃꯃꯥ ꯂꯥꯛꯑꯁꯤꯗꯤ ꯌꯥꯔꯣꯏꯌꯦ ꯑꯉꯥꯡꯁꯦ ꯃꯃꯥ ꯅꯪ ꯂꯧꯏꯕ ꯅꯤꯡꯉꯥꯏꯁꯦ ꯏꯁ ꯃꯈꯣꯏ ꯄꯥꯕ ꯂꯧꯕꯒꯤꯅꯤ ꯅꯤꯡꯉꯥꯏ ꯀꯜꯂꯤꯁꯤ ꯃꯄꯥꯒꯤ ꯆꯀ꯭ꯔꯤꯗꯣ ꯂꯧꯕ ꯏꯆꯥꯁꯤ ꯑꯗꯨꯒꯤꯅꯤ ꯃꯃꯥꯅ ꯄꯝꯃꯗꯤ ꯐꯔꯦꯅꯦꯁꯦ ꯐꯔꯦꯀꯣ ꯁꯅꯥ ꯅꯤꯡꯉꯥꯏ ꯇꯧꯕ ꯌꯥꯗꯦ ꯏꯆꯥꯗꯤ
ꯃꯔꯝꯃꯣꯛꯄꯤ ꯑꯣꯏꯗꯧꯅꯤ ꯏꯆꯥꯁꯦ ꯃꯄꯥ ꯑꯩ ꯂꯧꯗꯅ ꯃꯁꯛꯁꯨ ꯐꯖꯩ ꯀꯨꯆꯨꯁꯨ ꯉꯧꯏ ꯅꯃꯥꯁꯤ ꯃꯥꯜꯂꯝꯃꯗꯤ ꯏꯆꯥꯁꯤ ꯑꯣꯟꯊꯣꯛꯅ ꯊꯤꯔꯝꯅꯤꯗ ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ ꯃꯈꯣꯏ ꯄꯥꯕ ꯑꯩ ꯂꯧꯕꯒꯤꯅꯤ ꯏꯆꯥꯁꯦ ꯃꯁꯛ ꯅꯨꯡꯁꯤꯔꯤꯁꯤ ꯃꯈꯣꯏ ꯄꯥꯕꯅ ꯍꯦꯛ ꯄꯝꯕꯗ ꯑꯉꯥꯡꯁꯦ ꯀꯞꯂꯤꯕꯁꯦ ꯑꯉꯥꯡꯅ ꯀꯤꯕꯒꯤꯅꯤ ꯑꯩꯅ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯊꯕꯛ ꯆꯠꯂꯒ ꯂꯩꯔꯦ ꯏꯆꯥꯁꯤ ꯄꯝꯕꯒꯤ ꯃꯇꯝ ꯐꯥꯎ ꯂꯩꯇ꯭ꯔꯤ ꯑꯗꯨꯅꯗꯤ ꯀꯔꯥꯏꯗꯒꯤ ꯑꯩꯅ ꯄꯝꯕ ꯌꯥꯔꯅꯤ ꯃꯃꯥ ꯅꯪꯒ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯒ ꯍꯩ ꯅꯪꯒ ꯃꯔꯩ ꯌꯦꯠꯅꯗꯅ ꯑꯣꯏꯔꯔꯣꯏ ꯃꯇꯝꯁꯦ ꯑꯥ ꯌꯧꯈ꯭ꯔꯦ ꯑꯩ ꯆꯠꯅꯕ ꯇꯧꯔꯒꯦ ꯄꯥꯕ ꯆꯠꯂꯒꯦꯀꯣ ꯂꯥꯏꯖꯥ ꯍꯣꯔꯦꯟ ꯊꯕꯛ ꯍꯜꯂꯛꯄꯗ ꯏꯆꯥꯒꯤ ꯉꯃꯣꯛ ꯃꯌꯥꯝ ꯂꯩꯔꯛꯀꯦꯀꯣ ꯍꯥꯏꯔꯒ ꯃꯁꯥꯒꯤ ꯈꯖꯥꯏꯗ ꯅꯨꯡꯁꯤꯅꯁꯨ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯊꯣꯏꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯆꯥꯁꯦ ꯐꯖꯅ ꯌꯦꯡꯁꯤꯜꯂꯝꯃꯨꯀꯣ ꯃꯃꯥꯒꯤꯁꯨ ꯉꯃꯣꯛ ꯁꯔꯨꯛ ꯌꯥꯎꯔꯛꯀꯗꯣꯏꯅꯤ ꯑꯩ ꯍꯣꯔꯦꯟ ꯈꯔ ꯊꯦꯡꯂꯛꯄ ꯌꯥꯏ ꯃꯍꯥꯖꯣꯟꯅ ꯊꯕꯛꯀꯤ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯁꯤ ꯍꯥꯏꯌꯨ ꯏꯆꯥꯒ ꯐꯖꯅ ꯂꯩꯃꯤꯟꯅꯔꯝꯃꯨꯀꯣ ꯍꯥꯏꯔꯝꯂꯒ ꯁꯅꯥꯍꯜꯁꯨ ꯊꯕꯛ ꯆꯠꯈꯤꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯍꯦꯜꯂꯛꯂꯝꯃꯤ ꯁꯅꯥꯍꯜ ꯍꯜꯂꯛꯇ꯭ꯔꯤ ꯊꯣꯏꯕꯤꯁꯨ ꯁꯅꯥꯍꯜꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤ ꯊꯣꯡ ꯊꯤꯜꯂꯛꯄ ꯃꯈꯣꯜ ꯇꯥꯏ ꯍꯥꯏꯗꯨꯅ ꯃꯄꯥꯜ ꯊꯣꯛꯈꯤꯔꯝꯃꯤ ꯏꯗꯣꯝꯆꯥ ꯀꯩꯗꯧꯔꯒꯦ ꯏꯕꯨꯡꯉꯣ ꯁꯅꯥꯍꯜ ꯍꯜꯂꯛꯂꯕ꯭ꯔꯥ ꯊꯣꯏꯕꯤ ꯍꯜꯂꯛꯇ꯭ꯔꯤ ꯏꯗꯣꯝꯆꯥ ꯈꯔ ꯊꯦꯡꯂꯛꯀꯅꯤ ꯍꯥꯏꯔꯝꯃꯤ ꯃꯦꯝꯆꯥ ꯇꯞꯅ ꯐꯝꯊꯔꯛꯏ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯕꯨ ꯊꯥꯔꯤꯁꯤꯕꯨ ꯑꯁꯨꯝꯕ ꯄꯥꯎ ꯑꯣꯏꯗꯧꯔꯤꯕ꯭ꯔꯥ ꯊꯣꯏꯕꯤ ꯄꯥꯈꯠꯅ ꯀꯩꯗꯧꯔꯒꯦ ꯏꯗꯣꯝꯆꯥ ꯁꯅꯥꯍꯜ ꯃꯥꯜꯂꯦ ꯍꯥꯏꯅꯍꯧꯏ ꯑꯋꯥꯡꯒꯤ ꯆꯤꯡꯈꯣꯡꯗ ꯇꯥꯗꯨꯅ ꯂꯩꯍꯧꯏ ꯍꯥꯏꯗꯨꯅ ꯑꯩꯅ ꯀꯩꯊꯦꯜ ꯍꯜꯂꯛꯄꯗ ꯉꯥꯡꯅꯍꯧꯏ ꯑꯩ ꯄꯥꯈꯠꯃꯟꯕꯗꯒꯤꯅꯦ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯤ ꯊꯣꯏꯕꯤ ꯊꯣꯏꯕꯤ ꯒ꯭ꯌꯥꯟ ꯉꯥꯏꯍꯥꯛ ꯃꯥꯡꯉꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯏꯗꯣꯝꯆꯥ ꯑꯩꯒꯤ ꯏꯆꯥ ꯇꯨꯝꯍꯧꯕꯅꯤ ꯏꯗꯣꯝꯆꯥ ꯌꯦꯡꯕꯤꯔꯝꯃꯨ ꯑꯩ ꯆꯠꯂꯨꯒꯦ ꯍꯥꯏꯔꯒ ꯆꯠꯈꯤꯒꯦ ꯇꯧꯏ ꯃꯦꯝꯆꯥꯅ ꯈꯨꯗꯥꯡꯗꯨ ꯐꯥꯏ ꯉꯥꯏꯈꯣ ꯊꯣꯏꯕꯤ ꯑꯩ ꯏꯁꯨꯁꯦ ꯄꯣꯔꯛꯂꯒꯦ ꯏꯕꯥꯅꯤ ꯆꯠꯂꯨꯔꯁꯤ ꯑꯁꯨꯝꯅ ꯊꯣꯏꯕꯤꯒ ꯃꯦꯝꯆꯥꯒ ꯃꯆꯥ ꯂꯥꯏꯖꯅ ꯃꯕꯣꯛ ꯃꯦꯝꯆꯥꯅ ꯄꯣꯔꯒ ꯆꯦꯟꯗꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯎꯔꯦ ꯁꯅꯥꯍꯜꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯣ ꯊꯣꯏꯕꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯇꯞꯅ ꯆꯪꯁꯤꯜꯂꯤ ꯇꯥꯕ꯭ꯔꯣ ꯃꯈꯣꯏ ꯄꯥꯕ ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯑꯩꯕꯨ ꯃꯪꯅ ꯇꯥꯏꯕꯪꯅ ꯇꯧꯔꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯀꯞꯂꯝꯃꯤ ꯅꯪꯕꯨ ꯏꯆꯥ ꯁꯅꯥꯒ ꯐꯖꯅ ꯂꯩꯃꯤꯟꯅꯔꯝꯃꯨ ꯏꯆꯥ ꯁꯅꯥꯒꯤ ꯉꯃꯣꯛ ꯂꯩꯔꯛꯀꯦ ꯍꯥꯏꯔꯝꯕꯗ ꯑꯩꯅ ꯍꯧꯒꯠꯂ ꯃꯈꯣꯏ ꯄꯥꯕ ꯑꯩꯒ ꯏꯆꯥꯒ ꯈꯛ ꯊꯝꯂꯝꯂꯤꯕ ꯀꯔꯤꯒꯤꯅꯣ ꯅꯪ ꯅꯆꯥꯒꯤ ꯀꯨꯝꯍꯩ ꯌꯦꯡꯅꯤꯡꯗ꯭ꯔꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯇꯦꯡꯊꯥꯅ ꯀꯞꯆꯔꯤ ꯊꯣꯏꯕꯤ ꯑꯁꯨꯝꯅ ꯊꯣꯏꯕꯤ ꯅꯨꯡꯉꯥꯏꯕ ꯐꯪꯗꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯨꯗ ꯑꯗꯨꯃꯛ ꯂꯦꯟꯈꯤꯔꯝꯃꯤ